ngasi chawrakna numit yungba pung tara nithoi helakpada Kaibulamjau National Park ta khanghaudana paktaknana mai chaklakpadagi yamna chawna amang ata thokadabadagi Moirang Fire Service amasung Forest ki staff singna matam chana control toba ngamhore amaromdasu Moirangdagi irap laptana leiba Galmond amasung Uyung Makhungda Forest Fire chaklakpadagi Khullomda naksilakpadagi Moirang Fire Service CRPF AR amasung khunja singna mai kanbagi thabak chathaki nakan amaromdasu nungtil pung ama helakpa adwaida Thaubalgi Salungfam maning Saram Chingda Forest Fire chaklakpadagi Fire Service Thawal amasung Forest Guard ka khusamnana mai muthatpagi thabak chathakre atopa maheulampoki pau amadasu Tharoizam mayai lekaida leiba Phamdom Khoidong Singgi yum Ingkolda paiduna thamlamba charu khanghaudana chaklakpadagi Fire Service Imphal gi teamna matam chana changsenduna thangnaba yum solak kadabagi kanba ngamhore